ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯥꯟꯕꯤ ꯃꯅꯦꯝ ꯂꯩꯃꯅ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯗꯧꯔꯦ꯫ ꯏꯃꯥ ꯂꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯂꯣꯏꯗꯧꯔꯦ꯫ ꯅꯪꯕꯨ ꯂꯥꯝꯂꯕ꯭ꯔꯣ? ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯒꯦꯔꯣ? ꯉꯥꯏꯒꯦ ꯌꯥꯅꯤ ꯏꯃꯥ꯫ ꯏꯆꯜꯒ ꯇꯣꯝꯕꯒꯁꯨ ꯂꯩꯍꯧꯗꯦ꯫ ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯤꯌꯦ꯫ ꯏꯆꯜꯗꯣ ꯐꯤ ꯁꯥꯍꯧꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯠ ꯐꯠ ꯃꯥꯡꯕꯤ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯑꯗꯣ ꯑꯆꯧꯕꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕ꯭ꯔꯣ? ꯍꯣꯏ, ꯃꯥꯗꯤ ꯉꯁꯤ ꯆꯥꯛ ꯆꯥꯗꯅ ꯆꯠꯈ꯭ꯔꯦ ꯏꯃꯥ꯫ ꯉꯁꯤꯗꯤ ꯆꯥꯛꯀ ꯆꯥꯈꯤꯗ꯭ꯔꯦ, ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯣ, ꯐꯔꯦ꯫ ꯑꯗꯣ ꯏꯃꯥꯕꯨ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯈꯜꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤꯅꯦ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯅꯆꯟꯅꯨꯄꯤꯁꯤꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯅꯪꯕꯨ ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ ꯈꯪ ꯂꯥꯛꯄ꯭ꯔꯥ ꯏꯃꯤ? ꯈꯪꯗꯦꯗ ꯏꯃꯥ, ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯗꯤꯌꯦ, ꯃꯃꯥꯟꯅꯕꯤꯗꯒꯗꯤ ꯍꯥꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯍꯪꯂꯕꯁꯨ ꯈꯨꯝꯕ ꯌꯥꯗꯦꯗꯣ, ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯍꯦꯛ ꯇꯧꯗꯅ ꯂꯩ꯫ ꯏꯀꯥꯏꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯅꯛꯄꯗꯒꯤꯗꯤ ꯃꯥꯟꯗꯦꯕꯣ꯫ ꯈꯨꯜ ꯃꯁꯦꯟ ꯀꯣꯏꯅꯕꯗꯤ ꯄꯥꯎ ꯂꯣꯏꯅ ꯇꯥꯅꯩꯗꯅ꯫ ꯈꯪꯗ꯭ꯔꯦꯗ, ꯏꯃꯥꯅꯗꯤ ꯃꯇꯝꯒ ꯐꯠꯇꯕꯁꯤꯗ ꯁꯨꯝ ꯄꯥꯈꯠꯂꯤꯕ꯫ ꯍꯥꯟꯅ ꯀꯅꯥꯅꯣ ꯀꯔꯤꯅೋ ꯈꯪꯍꯧꯔꯗꯤ ꯐꯩꯗꯅ꯫ ꯏꯃꯥ, ꯑꯩ ꯑꯃꯨꯛꯇ ꯍꯪꯂꯒ ꯌꯦꯡꯒꯦ, ꯑꯗꯨꯗ ꯍꯩꯔꯗꯤ ꯏꯃꯥꯗ ꯍꯥꯏꯔꯛꯀꯦ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯈꯔ ꯑꯃꯨꯛꯇ ꯍꯪꯂꯒ ꯌꯦꯡꯉꯨ꯫ ꯏꯃꯥꯅꯗꯤꯅꯦ, ꯃꯁꯤ ꯑꯩꯅ ꯄꯥꯝꯖꯕ ꯏꯌꯥ ꯑꯣꯏꯅꯤꯡꯕ ꯑꯃ ꯂꯩꯌꯦ, ꯑꯗꯨꯗ ꯄꯤꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕ꯫ ꯏꯃꯥ, ꯃꯁꯥꯅ ꯈꯪꯅꯖꯕ ꯂꯩꯔꯗꯤ ꯅꯨꯡꯁꯤꯅꯖꯕ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨꯝ ꯂꯧꯅꯖꯕꯅ ꯐꯩꯗ꯫ ꯐꯩꯗ, ꯑꯗꯨꯅ ꯏꯃꯥꯁꯨ ꯃꯥꯒꯤ ꯈꯪꯅ ꯆꯥꯅꯕ ꯂꯩꯔꯕꯗꯤ ꯀꯩꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇꯦꯗ, ꯁꯨꯝ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯈꯔ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯇꯣꯝꯕꯁꯨ ꯅꯨꯄꯤ ꯊꯤꯕꯤꯕ ꯌꯥꯔꯅꯤ꯫ ꯑꯩꯁꯨ ꯏꯇꯣꯝꯇ ꯉꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯆꯜ ꯍꯥꯏꯔ ꯀꯣꯟꯗ ꯑꯗꯨꯝ ꯇꯣꯡꯗꯅ ꯂꯩꯔꯦ꯫ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤ꯫ ꯍꯌꯦꯡ ꯃꯌꯨꯝꯒ ꯄꯥꯜꯂꯒ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯣ? ꯏꯃꯥ, ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯀꯣꯟꯅ ꯍꯥꯞꯄꯨꯔꯅꯨ, ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯥꯐꯝ ꯂꯩꯇ꯭ꯔꯦꯗꯅ꯫ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗꯒꯤ ꯍꯤꯒꯥꯏ ꯋꯥ ꯌꯥꯝꯅ ꯍꯩꯕꯤ ꯁꯥꯈꯤꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯇꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯣꯛꯑꯁꯨꯅꯦ, ꯉꯥꯡꯅꯗꯣꯏꯒꯤ ꯃꯌꯥꯝꯁꯦ ꯀꯥꯊꯣꯛꯂꯒ ꯁꯤ ꯃꯌꯥꯁꯤ ꯉꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯅꯤ꯫ ꯅꯈꯣꯏꯅ ꯃꯥꯁꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯕꯕꯨ ꯀꯅꯥ ꯂꯩꯔꯤꯒꯦ? ꯃꯤ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯗꯦ ꯉꯥꯛꯇꯅꯦ ꯅꯪꯅ ꯍꯥꯏꯗꯣꯏꯁꯦ꯫ ꯅꯨꯡꯁꯤꯗꯕꯒꯤꯅꯤ ꯑꯩꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯁꯦ꯫ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯍꯅꯨꯕꯤꯅꯤꯅ ꯃꯊꯧ ꯇꯧꯒꯦꯗꯤ ꯍꯥꯏꯗꯤ ꯃꯤ ꯄꯥꯟꯅ ꯂꯩꯔꯗꯅ꯫ ꯌꯥꯔꯦ, ꯑꯁ꯭ꯋꯥꯏꯗꯒ ꯑꯃꯨꯛ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯡꯒꯦꯁꯨ ꯇꯞꯅ ꯉꯥꯡꯉꯨ꯫ ꯀꯩꯒꯤ ꯇꯞꯅ ꯉꯥꯡꯗꯣꯏꯅꯣ? ꯑꯇꯧꯕꯗꯨꯅꯦ ꯑꯩꯅ ꯇꯧꯋꯦꯅ ꯍꯥꯏꯁꯦ꯫ ꯅꯪ ꯍꯅꯨꯕꯤꯁꯦ ꯌꯥꯝ ꯀꯤꯕ꯭ꯔꯣ? ꯅꯪ ꯁꯤꯗꯤ ꯀꯤꯗꯦꯅ ꯈꯠꯅꯔꯨꯔꯣ ꯍꯥꯏꯔꯣ? ꯀꯩꯅꯣꯅꯦ, ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯑꯗꯤ ꯅꯪꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯗꯕ ꯅꯠꯇ꯭ꯔꯥꯕ? ꯅꯪꯒꯤ ꯃꯤꯆꯪꯗ ꯆꯪꯗꯅ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯈꯣꯏ ꯃꯥꯒ ꯈꯠꯅꯔꯤꯗꯣ? ꯅꯍꯥꯟꯃꯨꯛ ꯈꯠꯅꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯣ? ꯃꯤꯒꯤ ꯃꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯠꯇꯅ ꯑꯩꯒꯤ ꯄꯥꯎ ꯃꯌꯥꯝ ꯑꯃꯅꯤ ꯃꯥꯅ ꯇꯝꯂꯤꯕꯁꯦ꯫ ꯀꯩꯒꯤ ꯃꯥꯗꯤ ꯃꯤꯉꯣꯟꯗ ꯅꯪꯒꯤ ꯄꯥꯎ ꯇꯝꯂꯤꯕ? ꯀꯩꯒꯤ ꯑꯣꯏꯔꯨꯅꯤ? ꯃꯥꯅ ꯑꯐꯕ ꯁꯥꯅꯕ ꯑꯩꯕꯨ ꯐꯠꯇꯕ ꯇꯥꯍꯜꯂꯤꯕꯅꯤꯗꯅ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯑꯐꯕꯅ ꯁꯥꯔꯤꯕ꯫ ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯃꯋꯥꯁꯤꯗ ꯄꯥꯎꯒꯁꯨ ꯇꯝꯂꯤꯕꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯕꯁꯦ꯫ ꯃꯁꯥꯅ ꯇꯧꯖꯕꯅ ꯆꯨꯝꯃꯤ ꯀꯥꯏꯅ ꯈꯟꯖꯔꯤ ꯃꯥꯜꯂꯤꯅꯦ ꯑꯁꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗꯦꯅ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯍꯧ ꯊꯦꯡꯕꯗꯁꯨ ꯃꯥꯅ ꯄꯥꯟꯅꯗꯨꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯅꯪꯁꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯩ ꯃꯧ ꯆꯤꯟꯊꯤꯕꯤ, ꯅꯪꯉꯣꯟꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯅꯪꯅ ꯇꯝꯁꯤꯜꯂꯤꯕꯅꯤꯅꯦ ꯇꯧꯉꯝꯕꯤ꯫ ꯏꯁ, ꯉꯁꯥꯏꯗꯒꯤ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯕꯁꯦ ꯂꯨꯝꯗꯨꯅ ꯇꯥꯔꯤ ꯑꯣꯏꯔꯦ ꯁꯣꯝꯗꯤ꯫ ꯂꯨꯝꯃꯒ ꯇꯥꯅꯤꯡꯉꯤ ꯇꯥꯅꯤ, ꯐꯣꯡꯅ ꯇꯥꯅꯤꯡꯉꯤ ꯇꯥꯅꯤ꯫ ꯅꯪꯒꯤ ꯅꯋꯥꯗꯣ ꯑꯩꯒꯤ ꯏꯆꯥꯅꯦ꯫ ꯏꯆꯥꯗꯨꯗ ꯅꯪꯅ ꯍꯦꯟꯖꯤꯟꯅ ꯇꯝꯂꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ? ꯀꯔꯤꯅꯣꯕ? ꯑꯇꯧꯕꯗꯨꯅꯤ ꯀꯩꯅꯣ ꯑꯩꯅ ꯇꯝꯂꯤꯕꯁꯦ꯫ ꯅꯪꯕꯨ ꯑꯩ ꯄꯥꯟꯅꯗꯕ ꯅꯨꯃꯤꯠ ꯑꯝꯇ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯅꯪꯒꯤ ꯅꯔꯝ ꯆꯠꯇꯨꯅꯅꯤꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕꯗꯣ꯫ ꯅꯋꯥꯗ ꯇꯝꯕꯗ ꯅꯪꯅ ꯇꯧꯕꯗꯨꯁꯨ ꯁꯦꯡꯅ ꯇꯝꯕ ꯀꯩꯗꯧꯒꯦ? ꯌꯥꯍꯧ ꯊꯦꯡ ꯍꯧꯒꯠꯂꯛꯂꯅꯤ, ꯈꯨꯜꯂꯛ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯅꯤ, ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛ ಚಾಥೋꯛꯂꯒ ꯑꯃꯨꯛ ꯇꯨꯝꯂꯒ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯀꯣꯏꯔꯅꯤ꯫ ꯀꯅꯥꯒꯤ ꯃꯌꯨꯝꯗꯕꯨ ꯆꯠꯂꯤꯅꯣ? ꯅꯃꯥꯏꯗꯨꯕꯤ ꯀꯥꯏꯗ꯭ꯔꯣ? ꯍꯅꯨꯕꯤ ꯅꯪꯅ ꯑꯩ ꯄꯥꯟꯅꯗꯅ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯣ ꯉꯥꯡꯉꯣ꯫ ꯉꯥꯡꯗ꯭ꯔꯗꯤ ꯃꯧ ꯑꯣꯏꯔꯗꯤ ꯃꯧꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯅꯌꯨꯝꯗ ꯅꯄꯥ ꯅꯃꯥꯅ ꯀꯔꯤꯃꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ? ꯍꯦꯔꯩꯃ, ꯏꯄꯥ ꯏꯃꯥꯒꯗꯤ ꯄꯜꯂꯛꯀꯅꯨ꯫
ꯅꯪꯅ ꯀꯔꯤ ꯍꯦꯟꯅ ꯐꯔꯗꯅ ꯅꯨꯄꯥ ꯅꯪ ꯀꯦꯞꯇ ꯇꯥꯗ꯭ꯔꯣ ꯅꯈꯣꯏꯅ ꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯏꯃꯥ ꯌꯥꯔꯤꯕ ꯅꯪꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯉꯥꯡꯗꯤ ꯉꯥꯡꯉꯗꯅ ꯏꯁ ꯅꯪꯒꯤꯁꯦ ꯅꯇꯨ ꯂꯪꯕꯥꯏꯕꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕꯅꯦꯕ ꯅꯇꯨꯁꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯅꯪ ꯀꯩꯁꯨ ꯈꯪꯄꯣꯟꯇꯦ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯇꯧꯔꯤꯅꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯖꯔꯛꯀꯖꯅꯤꯗ ꯏꯁ ꯍꯥ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯆꯍꯤ 90 ꯁꯨꯗꯧꯔꯤꯕ ꯏꯃꯥꯕꯨ ꯑꯉꯥꯡꯅꯦꯕ ꯍꯥ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯇꯣꯔꯤꯁꯤꯕꯣ ꯍꯥ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯝꯗꯔꯥꯏꯕ ꯏꯃꯥ ꯅꯪ ꯁꯤ ꯃꯤ ꯈꯠꯅꯕ ꯌꯥꯝ ꯄꯥꯝ ꯑꯗꯨꯗ ꯅꯃꯧ ꯅꯨꯄꯤꯅ ꯅꯨꯡꯁꯤꯗꯦ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯤꯁꯦ ꯈꯔꯁꯨ ꯎꯁꯤꯟꯅꯗ ꯈꯔꯁꯨ ꯇꯥꯁꯤꯟꯅꯗ ꯂꯩꯔꯗꯤ ꯐꯒꯗꯕ ꯍꯣꯏ ꯆꯨꯝꯃꯦ ꯅꯣꯏꯅ ꯆꯨꯝꯃꯦ ꯏꯃꯤꯠꯁꯤꯁꯨ ꯇꯥꯡꯂꯒꯦ ꯏꯅꯥꯁꯤꯁꯨ ꯄꯪꯂꯒꯦ ꯅꯈꯣꯏ ꯅꯇꯩꯅ ꯅꯪ ꯅꯨꯡꯉꯥꯏꯅꯕ ꯁꯥꯈꯤꯗꯨ ꯊꯪꯅꯕꯒꯤ ꯉꯥꯟꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯥꯈꯤꯅ ꯂꯥꯛꯄꯗ ꯉꯥꯟꯕꯤ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯟꯕꯤꯌꯥ ꯋꯥꯏ ꯇꯩꯔꯝꯃꯤꯔꯣ ꯅꯈꯣꯏ ꯏꯃꯥꯗꯤ ꯂꯩꯇꯕ꯭ꯔꯣ ꯑꯧꯏꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯏꯆꯜꯒꯗꯤ ꯀꯩꯊꯦꯜꯗ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯉꯨꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤ ꯀꯩ ꯍꯥꯏꯒꯦ ꯏꯁ ꯃꯈꯣꯏ ꯑꯅꯤꯅ ꯀꯩꯊꯦꯜ ꯆꯠꯂꯒ ꯅꯪꯅ ꯁꯤꯗ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯏꯇꯩꯈꯩ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯁꯨꯃꯥꯡꯁꯦ ꯋꯥꯏ ꯇꯩꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯇꯩꯊꯣꯛꯄꯅꯤ ꯑꯗꯨ ꯑꯩꯁꯦ ꯀꯩ ꯂꯩꯒꯦ ꯁꯨꯝ ꯂꯥꯛꯄ꯭ꯔꯥ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ ꯑꯩꯅ ꯅꯨꯃꯤꯠ ꯍꯦꯛ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯎꯕꯁꯦ ꯊꯕꯛꯇ ꯇꯧꯗꯨꯅ ꯂꯩ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦꯅ ꯂꯥꯛꯏꯕꯅꯤ ꯏꯆꯦ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯌꯥꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯗꯨꯅꯤ ꯍꯩ ꯄꯪꯕꯤ ꯃꯧꯕꯨ ꯃꯤꯅꯥꯏꯔꯣ ꯀꯩꯒꯤ ꯌꯥꯅꯕ ꯍꯥ ꯐꯪꯉꯣꯁꯨ ꯍꯣꯠꯅꯔꯨꯅꯨ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯏꯃꯥꯅ ꯏꯄꯥꯅ ꯊꯝꯕꯤꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯏꯈꯨꯠ ꯇꯥꯝꯗꯨꯅ ꯆꯥꯔꯛꯂꯤꯕꯅꯤꯗꯅ ꯑꯗꯨꯕꯨ ꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯐꯪꯗ꯭ꯔꯦ ꯏꯆꯦ ꯅꯆꯟꯅꯨꯄꯤꯅꯦꯅ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯐꯤꯗ ꯁꯥꯔꯒ ꯃꯔꯅꯥꯏ ꯇꯥꯟꯗꯨꯅꯇ ꯂꯩꯔꯕ ꯃꯥꯜꯂꯦꯅꯦ ꯊꯕꯛ ꯑꯃꯅ ꯑꯝꯇ ꯌꯥꯎꯕ ꯎꯗꯦꯗ ꯃꯥꯗꯤ ꯀꯩꯁꯨ ꯌꯥꯎꯗꯦꯗ ꯏꯆꯦ ꯑꯉꯥꯡꯅꯦꯅ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯑꯉꯥꯡꯅꯤꯗꯤ ꯍꯥꯏꯔꯒ ꯁꯦꯜ ꯇꯥꯟꯕꯗꯤ ꯀꯜꯂꯦ ꯅꯪꯕꯨꯅ ꯃꯤꯅꯥꯏꯗꯧꯅ ꯊꯕꯛ ꯁꯨꯍꯜꯂꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯁꯦꯜ ꯇꯥꯟꯍꯟꯗꯨꯅ ꯊꯝꯂꯤꯕ ꯅꯈꯣꯏꯅ ꯅꯦꯝꯕꯨꯛꯁꯤꯁꯨ ꯌꯥꯏꯌꯦ ꯈꯪꯗꯦꯗ ꯏꯆꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯥꯁꯤꯟꯅꯔꯒ ꯐꯃꯨꯡꯗ ꯀꯨꯟꯗꯨꯅ ꯍꯦꯛ ꯂꯩꯊꯣꯛꯎ ꯀꯩꯗꯧꯅꯦꯒꯦ ꯃꯧ ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯦ ꯌꯥꯝ ꯄꯪꯒꯅꯨꯀꯣ ꯅꯪ ꯁꯥꯈꯤꯅ ꯑꯗꯨꯝꯅ ꯉꯥꯟꯕꯤꯗ ꯐꯠꯇꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯍꯥꯏꯖꯤꯜꯂꯝꯃꯤ ꯉꯥꯟꯕꯤꯗꯨ ꯉꯁꯤꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯦ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯉꯥꯟꯕꯤꯌꯥ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯂꯣꯅꯦ ꯊꯦꯡꯉꯦ ꯃꯇꯝꯁꯦ ꯀꯣꯛꯁꯤ ꯆꯤꯛꯄ ꯑꯗꯨꯒꯤ ꯍꯤꯞꯂꯤꯅꯤ ꯈꯔ ꯐꯠꯇ꯭ꯔꯤꯕ꯭ꯔꯣ ꯊꯕꯛꯁꯤꯡꯁꯤ ꯏꯃꯥꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕꯗꯤ ꯂꯣꯏꯁꯤꯜꯂꯦ ꯈꯔꯗꯤ ꯋꯥꯠꯂꯤ ꯅꯪꯕꯨ ꯍꯧꯒꯠꯄ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯔꯣ ꯀꯩꯅꯣ ꯏꯃꯥ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯒ ꯏꯃꯥꯅ ꯉꯥꯡꯂꯤ ꯋꯥꯉꯥꯡꯗꯨꯕꯣ ꯅꯠꯇꯦ ꯑꯩꯁꯤ ꯍꯧꯒꯠꯂꯛꯑꯒ ꯊꯕꯛ ꯇꯧ ꯍꯩꯔꯕ ꯍꯩꯃꯥ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯅꯪꯅ ꯈꯨꯝꯂꯛꯏꯕꯗꯨꯕꯣ ꯑꯗꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯅꯈꯣꯏ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄ꯭ꯔꯣ ꯉꯝꯖꯗ꯭ꯔꯦ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯛꯆꯥꯡ ꯉꯝꯗꯕ ꯐꯥꯎꯕ ꯁꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯃꯧꯋꯥ ꯅꯪꯅꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯥ ꯌꯥꯝꯅ ꯍꯦꯜꯂꯦ ꯅꯪ ꯀꯩꯅꯣꯝ ꯇꯧꯔꯦꯍꯦ ꯅꯈꯣꯏꯒꯤ ꯅꯋꯡꯗꯨꯅꯅꯦ ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯤꯅ ꯅꯣꯡꯇ ꯏꯃꯨꯡꯁꯤꯒꯤ ꯀꯔꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯈ꯭ꯔꯒꯦ ꯁꯦꯜ ꯇꯥꯜꯍꯟꯗꯨꯅ ꯊꯝꯂꯦ ꯑꯩꯅ ꯃꯤꯅꯥꯏ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯏꯇꯣꯝꯇꯅ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨꯅꯦ ꯏꯆꯥꯅꯨꯄꯤꯁꯤꯅ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯣꯡꯃꯇ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯀꯔꯤ ꯅꯨꯃꯤꯠꯇ ꯌꯥꯎꯒꯦ ꯏꯃꯥ ꯅꯁꯥꯐꯥꯎ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯍꯅꯨꯕꯤ ꯅꯪꯅ ꯄꯥꯡꯗꯅ ꯀꯩꯕꯨ ꯄꯥꯡꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏ ꯃꯉꯥꯏꯔꯦ ꯃꯤꯅꯥꯏ ꯑꯩ ꯂꯩꯔꯕꯅꯤꯅ ꯃꯧ ꯑꯣꯏꯔꯗꯤ ꯇꯧꯕ ꯇꯥꯕꯅꯤꯅꯦ ꯑꯗꯨꯗꯕꯨ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯅꯪ ꯅꯋꯥ ꯅꯥꯏꯔꯛꯏꯕ ꯅꯠꯇ꯭ꯔꯣ ꯃꯧ ꯑꯣꯏꯁꯤꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯉꯝꯖꯗ꯭ꯔꯦ ꯅꯣꯏꯁꯨ ꯇꯧ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯅꯪ ꯑꯆꯧꯕ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤꯕ ꯉꯥꯡꯅꯒꯗꯕꯅꯤ ꯍꯣ ꯉꯥꯡꯅꯁꯦ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯋꯥꯏ ꯁꯪꯅ ꯍꯤꯡꯖꯔꯒꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯅꯣꯡꯗ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯇꯦ ꯍꯧꯖꯤꯛꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎ ꯁꯪꯗ꯭ꯔꯦꯗꯨꯅꯤ ꯉꯝꯗꯦꯗꯤ ꯍꯥꯏ ꯅꯆꯤꯟꯅ ꯀꯜꯂꯤꯗꯤ ꯅꯆꯤꯟ ꯈꯨꯝꯕꯗꯗꯤ ꯉꯝꯗꯕ ꯂꯩꯇꯦꯅꯦ ꯅꯪ ꯈꯨꯝꯃꯔꯣꯏ ꯑꯩꯈꯣꯏꯗꯤ ꯃꯤꯅꯥꯏꯅꯤꯅ ꯅꯈꯣꯏꯅ ꯉꯥꯡꯕꯗꯪ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯅꯣꯡꯃꯁꯨ ꯉꯥꯟꯕꯤꯗꯨ ꯁꯥꯈꯤꯒ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯂꯩꯃ ꯃꯃꯧꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯍꯟꯖꯤꯜꯂꯛꯂꯕ꯭ꯔꯥ ꯏꯕꯦꯝꯃ ꯀꯗꯥꯏꯗꯕꯨ ꯆꯠꯂꯨꯕꯅꯣ ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯩꯅꯤ ꯈꯪꯗꯅ ꯆꯠꯂꯤꯗꯀꯣ ꯀꯩꯅꯣ ꯏꯃꯥꯅ ꯁꯨꯛ ꯌꯥꯝꯅ ꯑꯩ ꯄꯥꯟꯅꯈꯠꯂꯛꯏꯁꯤꯕꯣ ꯑꯩꯅ ꯆꯠꯅꯤꯡꯉꯤ ꯆꯠꯅꯤ ꯆꯠꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯀꯩꯁꯨ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯦꯅꯦ ꯅꯪꯕꯨ ꯄꯥꯟꯅꯕ ꯅꯠꯇꯦꯅꯦ ꯌꯨꯝꯗ ꯇꯧꯒꯗꯕ ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯗꯤ ꯀꯅꯥꯅ ꯇꯧꯅꯤꯅ ꯊꯝꯂꯤꯕꯅꯣ ꯅꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏꯅꯤ ꯂꯩꯔꯤꯕꯗꯣ ꯇꯧ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯕ꯭ꯔꯣ ꯉꯥꯏꯈꯣ ꯅꯪꯅ ꯅꯆꯥꯅꯨꯄꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯕꯁꯤ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯂꯩꯒꯦ ꯅꯪ ꯃꯤꯠꯁꯤ ꯅꯥꯏꯌꯦ ꯑꯗꯨꯅꯅꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯃꯆꯥꯒꯤꯗ ꯈꯜꯂꯒ ꯀꯣꯟꯁꯤꯗ ꯍꯦꯛ ꯇꯣꯡꯂꯒ ꯂꯩꯔꯗꯅ ꯀꯩꯅꯣ ꯁꯤꯅꯤ ꯇꯧꯔꯤ ꯂꯩꯁꯥꯔꯤꯉꯩꯁꯤꯗ ꯑꯍꯦꯟꯕ ꯈꯔ ꯇꯥꯟꯗꯨꯅ ꯇꯨꯡꯁꯤꯟꯖꯕ
ꯅꯈꯣꯏꯗꯒꯤ ꯅꯤꯖꯗꯅꯕ ꯍꯣꯠꯅꯕꯁꯤ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯩꯒꯤ ꯀꯥꯏꯗꯅꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯕ ꯑꯩꯒꯤ ꯑꯇꯇꯥꯏ ꯅꯠꯇꯦ ꯃꯥꯁꯤ ꯌꯨꯝꯁꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯎꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯆꯥꯅꯨꯄꯤꯕꯨꯅ ꯀꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯕ ꯃꯧꯕꯨꯅ ꯃꯤꯅꯥꯏꯗꯧꯅ ꯑꯣꯠꯀꯦ ꯈꯟꯕ ꯑꯗꯨꯒꯤ ꯀꯣꯛꯇꯨꯅꯤ ꯑꯩꯅ ꯌꯥꯝ ꯉꯛꯂꯤꯕꯁꯤ ꯍꯩ ꯃꯧꯋꯥ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯃꯜꯂꯤꯀꯣ ꯅꯪ ꯍꯦꯟꯗꯅꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛꯇꯣ ꯇꯧꯕꯤꯌꯣ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯒꯦ ꯍꯥ ꯍꯧꯖꯤꯛ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯅꯌꯥꯗ ꯆꯥꯅꯕ ꯆꯥꯛ ꯐꯥꯎꯕ ꯑꯩꯅ ꯊꯣꯡꯗꯨꯅ ꯄꯤꯖꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯥꯅꯕ ꯅꯪꯅ ꯊꯣꯡꯕꯗꯗꯤ ꯅꯪ ꯋꯥ ꯉꯥꯡꯉꯤꯅꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯆꯥꯅꯕ ꯑꯩꯅ ꯊꯣꯡꯉꯀꯥꯟꯗꯅ ꯍꯔꯥꯎꯒꯦ ꯍꯥꯏꯔꯤꯕ ꯐꯔꯦ ꯅꯪꯅꯅꯦ ꯌꯥꯝꯅ ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯔꯒꯅꯅꯦ ꯇꯣꯉꯥꯟ ꯍꯦꯛ ꯆꯥꯈ꯭ꯔꯣ ꯋꯥꯍꯩꯗꯨꯝ ꯁꯪꯉꯦ ꯆꯥꯖꯈ꯭ꯔꯒꯦ ꯏꯃꯥ ꯀꯩꯅꯣ ꯑꯃꯨꯛ ꯂꯥꯎꯅꯔꯛꯏꯁꯤꯕꯣ ꯃꯤ ꯌꯨꯝꯕꯥꯡꯗ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯏꯃꯥ ꯏꯅꯝꯃ ꯅꯪꯁꯨ ꯏꯃꯥꯅ ꯉꯥꯡꯕꯗ ꯑꯗꯨꯝ ꯍꯦꯛ ꯈꯨꯝꯂꯒ ꯂꯩ ꯍꯦꯉꯥ ꯅꯪ ꯀꯩ ꯈꯪꯉꯗꯅ ꯌꯥꯎꯔꯛꯏꯅꯣ ꯍꯥ ꯁ꯭ꯋꯥꯏꯗ ꯑꯍꯩ ꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯨ ꯑꯩ ꯑꯄꯥ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅ ꯂꯥꯎꯅꯔꯤꯗꯣ ꯌꯥꯝ ꯏꯀꯥꯏꯔꯒꯅ ꯇꯨ ꯅꯅꯥꯛꯇ ꯂꯦꯞꯂꯤꯕꯗꯨꯗ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯆꯠꯂ ꯌꯦꯡꯅꯤꯡꯗꯦ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯇꯧꯕꯅꯤ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯔꯒꯅ ꯏꯃꯥ ꯀꯩꯒꯤ ꯑꯣꯟꯁꯤꯜꯂꯨꯏꯅꯣ ꯃꯥꯏ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯁꯅꯤ ꯇꯟꯗ꯭ꯔꯣ ꯃꯥꯅ ꯇꯧꯔꯤꯕ ꯅꯤꯌꯣꯝ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ ꯑꯩꯁꯤ ꯌꯨꯝꯁꯤꯒꯤ ꯑꯍꯜꯅꯤ ꯃꯥꯁꯦ ꯑꯩꯒꯤ ꯏꯃꯧꯅꯤ ꯑꯩꯅ ꯉꯥꯡꯗ꯭ꯔꯗꯤ ꯀꯅꯥꯅ ꯉꯥꯡꯅꯤ ꯈꯨꯝꯃꯛꯏꯁꯦ ꯇꯥꯅꯤꯡꯕ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯥꯆꯧꯗ ꯍꯥꯏꯌꯣ ꯇꯥꯆꯧꯅ ꯑꯗꯨꯝ ꯉꯥꯡꯖꯁꯅꯤ ꯃꯁꯦ ꯐꯅ ꯐꯔꯝꯕꯅꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯄꯨꯜꯂꯤꯕ ꯇꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯤ ꯌꯦꯡꯉꯨꯗꯅ ꯍꯤꯒꯥꯏ ꯋꯥꯃ ꯀꯣꯛ ꯉꯥꯛꯇꯅꯤ ꯃꯥꯅ ꯄꯨꯜꯂꯤꯁꯤꯡꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯐꯕ ꯇꯝꯂꯛꯄ ꯄꯥꯡꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯤꯅ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯇꯧꯔꯒ ꯃꯥꯅ ꯌꯥꯗꯨꯅ ꯏꯜꯂꯤꯕꯅꯤꯅꯦ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯏ ꯍꯥꯏꯕꯗꯣ ꯃꯥ ꯈꯪꯗꯕ ꯁꯥꯏ ꯍꯣꯏ ꯌꯥꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯁꯨꯝ ꯉꯥꯡ ꯂꯩꯔꯅꯨ ꯍꯩ ꯅꯪꯁꯨꯅꯤ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯅꯪꯁꯨꯅꯦ ꯍꯌꯦꯡ ꯅꯋꯥꯒ ꯅꯥꯏꯔꯒ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯂꯕꯗꯤ ꯑꯩꯗꯤ ꯌꯨꯝꯗꯒ ꯆꯪꯍꯜꯂꯣꯏꯗꯕꯅꯤ ꯑꯣ ꯇꯧꯖꯔꯣꯏꯌꯦ ꯑꯗꯨꯃꯥꯏꯅꯒ ꯑꯝꯇ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯏꯆꯟꯁꯨ ꯆꯦꯜꯂꯗꯨꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ ꯂꯩꯃ ꯃꯆꯥꯅꯨꯄꯥ ꯑꯆꯧꯕꯒ ꯑꯇꯣꯝꯕꯒꯕꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥ ꯈꯟꯅꯔꯤ ꯑꯆꯧꯕ ꯅꯆꯜꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯅꯪꯅ ꯑꯍꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯉꯥꯟꯕꯤꯅ ꯈꯣꯏ ꯑꯅꯤꯅ ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯣꯀꯣ ꯏꯃꯥ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯏꯆꯜ ꯃꯇꯣꯝꯇꯅꯤ ꯃꯤꯃꯥꯡꯗ ꯆꯣꯞꯇꯅꯕ ꯏꯃꯥꯅ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯇꯧꯕ ꯇꯥꯕꯅꯤ ꯑꯩꯅꯗꯤ ꯃꯇꯝ ꯈꯖꯤꯛꯇꯪ ꯂꯩꯖꯈꯤꯁꯅꯨ ꯈꯟꯕ ꯑꯗꯨꯕꯨ ꯌꯥꯗꯦ ꯏꯃꯥ ꯌꯥꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯇꯧꯔꯤꯕꯅꯤ ꯂꯩꯃꯅ ꯇꯣꯝꯕ ꯅꯪꯗꯤ ꯁꯦꯜ ꯈꯔꯒ ꯂꯩ ꯂꯥꯛꯄ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯔꯗꯤ ꯂꯩꯅꯤ ꯑꯗꯨꯅ ꯏꯆꯜꯒꯤ ꯁꯅꯥ ꯁꯥꯕꯗ ꯍꯥꯞꯂꯁꯨ ꯍꯥꯞꯂꯁꯤ ꯏꯆꯥ ꯀꯧꯕꯅꯤꯅ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯁꯥ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯁꯨꯅ ꯍꯦꯛ ꯌꯥꯎꯍꯟꯅꯤꯡꯉꯤꯗꯣ ꯏꯃꯥ ꯇꯥꯆꯧ ꯑꯩꯈꯣꯏꯅꯤ ꯂꯩꯔꯤꯁꯤꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯍꯥꯏꯌꯨ ꯍꯥꯏ ꯑꯩꯈꯣꯏꯅ ꯇꯧꯒꯅꯤ ꯌꯥꯝꯅꯁꯨ ꯍꯖꯥꯎ ꯂꯥꯡꯒꯨꯝꯁꯤꯗ ꯏꯃꯥꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯄꯤꯅꯤꯡꯂꯤꯅꯤ ꯍꯥꯏꯗꯅꯅꯦ ꯇꯞ ꯇꯥꯏ ꯄꯤꯕ ꯌꯥꯕ ꯅꯠꯇꯦ ꯍꯌꯦꯡ ꯄꯨꯊꯥꯎꯔꯕꯗꯤ ꯀꯅꯥꯝꯇ ꯆꯤꯡꯈꯠꯄꯤꯅꯕ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯆꯧꯕꯅ ꯏꯃꯥ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯁꯦꯜ ꯅꯨꯡ ꯃꯅꯝꯃꯒ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦ ꯇꯥꯟꯅꯔꯣ ꯑꯗꯣ ꯑꯆꯧꯕ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯍꯟꯗꯛ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯅꯪ ꯃꯁꯤ ꯈꯔ ꯌꯦꯡꯉꯨꯀꯣ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯏꯃꯥ ꯈꯪꯗꯦ ꯅꯣꯡ ꯅꯤꯅꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯌꯦꯡꯉꯨ ꯑꯗꯨꯒ ꯈꯪꯂꯅꯤ ꯇꯣꯝꯕꯅ ꯏꯃꯥ ꯅꯪꯁꯨ ꯃꯅꯦꯝꯕꯣꯛ ꯐꯠꯇꯕꯒꯤ ꯂꯤꯆꯠ ꯆꯠꯄ ꯍꯧꯔꯕꯣ ꯀꯔꯤ ꯑꯩꯅ ꯀꯩꯗꯧꯔꯗꯅ ꯏꯃꯥꯅ ꯍꯧꯖꯤꯛ ꯇꯥꯆꯧꯗ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯍꯪꯕꯅꯤꯗ ꯃꯆꯥꯅꯨꯄꯥꯗ ꯃꯃꯧ ꯅꯨꯄꯤꯒ ꯈꯠꯅꯅꯕ ꯏꯟꯁꯤꯟꯕ ꯌꯥꯝ ꯃꯥꯟꯕ ꯑꯃ ꯌꯥꯎꯕ ꯍꯩ ꯑꯉꯥꯡ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯍꯥ ꯅꯈꯣꯏ ꯑꯅꯤꯃꯛ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯃꯈꯥꯗꯗꯤ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯕు ꯐꯠꯇꯕ ꯇꯥꯍꯜꯂꯤꯕꯅꯤꯅꯦ ꯅꯆꯟꯅꯨꯄꯤꯁꯤꯗ ꯍꯪꯉꯣ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯏꯆꯜꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯉꯛꯄ ꯇꯥꯕꯅꯤꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯛꯀꯅꯨꯍꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅꯅꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯆꯧꯕꯅ ꯌꯥꯔꯦꯗ ꯏꯃꯥ ꯑꯇꯣꯝꯕ ꯅꯪꯁꯨ ꯌꯥꯔꯦ ꯑꯗꯣ ꯏꯃꯥ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯉꯟꯅ ꯃꯇꯝ ꯆꯥꯅ ꯍꯟꯖꯤꯜꯂꯧꯀꯣ ꯅꯈꯣꯏ ꯑꯃ ꯍꯦꯛ ꯋꯥꯠꯄꯗ ꯏꯃꯥ ꯌꯨꯝꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯐꯝ ꯈꯪꯗꯦ ꯅꯪꯁꯨꯅꯤ ꯌꯥꯝꯅ ꯀꯣꯏꯕ ꯂꯥꯡꯕ ꯄꯥꯝꯂꯤꯕꯁꯦ ꯏꯃꯥ ꯍꯧꯖꯤꯛ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏꯍꯧꯗꯅ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯒ ꯀꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯊꯕꯛ ꯆꯠꯄ ꯅꯠꯇꯅ ꯀꯔꯤꯝꯇ ꯆꯠꯄ ꯐꯪꯗ꯭ꯔꯤꯕꯁꯦ ꯅꯪ ꯇꯥꯆꯧꯁꯤꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯆꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯗꯅꯤ ꯆꯠꯂꯤꯕ ꯌꯨꯝꯗ ꯈꯔ ꯂꯩꯕ ꯇꯝꯃꯨꯀꯣ ꯌꯨꯝꯗ ꯂꯩꯌꯨ ꯍꯥꯏꯔꯒꯅ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯖꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯁꯤ ꯁꯦꯟꯅꯔꯒ ꯐꯥꯖꯤꯜꯂꯒ ꯊꯝꯖꯖꯔꯁꯅꯤ ꯀꯌꯥꯝꯇꯅ ꯅꯨꯄꯤ ꯊꯤꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯅꯪ ꯍꯥ ꯍꯩ ꯂꯨꯍꯣꯡꯕ ꯀꯥꯁꯤ ꯇꯣꯛꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯅꯪ ꯍꯥꯟꯅ ꯊꯤꯔꯣꯅꯦ ꯐꯔꯦ
imanusu yarabana ai nupi senba chatle ima higai wa haibi saki amadi mala makoi ani punduna apangbi miwa lobi nganbi di insil nasa nupi sele haiduna luhongbadi kana na sel kayam puthokna dawraba khangde mabunga imagana puthokadori boiramgani natradi kana laktuna puthokpirani sakina inhoi bema nangsi paksu pakreda ko nasa nupi ni tawribuduna thabak mana ama yaudagay sel talibadubu masagi thabak thoklakpada masana puthoksanaba natro malan hoine thabak na nangna dom tawi mana phidum saraga laydaine adudabu karigina koina sel puthoktoiba sakina aduni masigi ngangse pakmandana makoigi misingna dom namatlaga sapirabani bema nayum paladine yam pangano nungaiba phangoi ko ise adu puthokumse haibada makoi ta songna yarakadaba mandeda o nangi nupana thamba seldo nang thampham di khangliba natro kok lausillaga ne losilu aduga napamda nakoigi mina bagi pitokre da hayu kaidoke adubu yagadra yade haidana bu nangbu mana tanthokpa yagadoribu ha kisu tawroi be sel khradugi natai naw kaina ba yagadaba natine malan aduni sel puthok haudaba haisina nakoigi tungda yaifagadoribani nawaduna thabak wana suri aduga seldo aremada satkidoini khaloi be sakina nangmu nusibagini ikoi nai birisi natradi kaisu haibiroi sel tanbase wakrapot malana nakoina ne bokto misang mi khayam nai ba mali nakoibuna wana masinba masani ngolbuna thabak manamta yaudana taliba mayamdo pukhina masinba angakpani he o ai nusidrabanina ikoi wana masilibani ai yoikre khandana masaga se amat nusiramroi do poni malana nusiramroi karamba manembokna mamong nupi nusidoino luna tawrabasu nusiba saribani sakina migi mayumdaga nangi matangda wari yam samaleda tokaina nembokka nasa nupigana malana kai haino o thabak suning de yumda laini khangde koi chattuna lai sinidana hainadi makoi mama masado uningdadana chatlibani haise makoina di khangamoi sidabu kana skhoni ngamoi doino loisu khalu makoi do yamna laibabu iruzabada tumlaba phanekto suruga phorambado to phawai lausin bibanate sakina masanu pina phorambadi lausindro lausilamnida malana adubudi kai wano mama masa amana minai harasu ya potnida natrani nganbina mani hayeng masanu pisina mawa naikhraga siramdaidadi aikoina seba taw hairakani malana aduna bo hairisidi masanu pina mayum panbada uhunpot oinaba ko hek hapikro sakina aduna bu pharani bema nangsu wai sangnaba adu gai khone thaina nakoina ne bokto sanaga tik thang makai sibani ne hauzik leitrabra leibani kaino maga sathokpa yaba nati makhal sin siriba sakina adu mayamdo masanu pilo loina pikhini haibro pi doiramni kaino magi bu masanu pina oidana kanada piruni piphamdi thokte ko hayeng siramdaida amangbada olaba matamda masani ngoluduna laugdoiduna nong phado aduga malana aduni hanubi singse adugumbagi makokta amata leiba nati pulap ek punsilaga ne phomjinba aduna phabazani sakina hey sana singado mana loina pini kaina hairaba khanaraga nakhoi saruk lahogadabani ko haidoktana lona pikradi adu oiragana waiga hairaga lawro aduga nangsu yekpiyuranu piro hairagana thamdokre kaithokre ne hairo sakina hoi aswai taw nangsu momoni kaino masana pana lawriba nupi aduna kaisu kaidena nganbi mini insilakwa wa kharadu taraduna magi nupada adugi wada hodoraklambi thaso imana ngarang kaurido kai hairino isalluhumagi wari khara sanabani dugai ko aina ngoda kaino dangi kaino imana haibada nangse handakti hanaga manatri mong mai tawina hai nati nangbu ima hoiga kaidowrage ba e aina ba kaidowdoiba nakhoi ma sinane ngangdoi tawraga leizarabani aina khongthang ama phawba thangma yadi ngang na bahana maya ka thokna ka ngairaga leibani nangna soibagi ngang boiramnida nangdine namagi misang adom changlaga leiro yumna leitrabanina karimta khangba nati aina nongmuda suriba thabak mayamse ai sumini awaba khangi nasanu pini na malai sisu
ꯀꯣꯟ ꯃꯈꯣꯡꯁꯤꯗ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯟꯕꯗꯧꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯏꯇꯦꯡ ꯁꯤꯀꯤ ꯄꯥꯡꯕꯤꯕ ꯅꯠꯇꯦ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯤ ꯅꯪꯕꯨ ꯋꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩ ꯍꯥꯏꯒꯦꯁꯦ ꯏꯆꯜꯗ ꯅꯅꯝꯃꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯍꯥꯏꯗꯅ ꯍꯥꯏꯒꯦ ꯆꯠꯈꯤꯒꯗꯕ ꯍꯌꯦꯡꯗ ꯉꯥꯏꯔꯀꯥꯟꯁꯤꯗ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯍꯜꯂꯒ ꯃꯥꯅ ꯑꯃꯨꯛ ꯂꯧꯍꯟꯗꯣꯏꯅꯤꯅꯦ ꯇꯧꯕꯤꯔꯅꯨ ꯌꯥꯖꯔꯦ ꯏꯃꯨꯡꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯄꯨꯔꯥ ꯃꯤꯅꯥꯏꯒꯤ ꯃꯑꯣꯡꯗꯅꯤ ꯑꯗꯨ ꯅꯍꯥꯟ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯗꯨꯁꯨ ꯅꯈꯣꯏ ꯅꯃꯥꯁꯤꯅꯅꯦ ꯅꯪ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯋꯥꯗ ꯂꯣꯏꯅ ꯄꯥꯎ ꯇꯝꯃꯤꯅ ꯑꯃꯨꯛ ꯉꯥꯡꯗꯣꯏꯕ ꯈꯪꯉꯕ ꯅꯪꯒꯤ ꯋꯥꯕꯨ ꯑꯩꯉꯣꯟꯗ ꯇꯝꯗꯅ ꯀꯅꯥꯗ ꯇꯝꯗꯣꯏꯅꯣ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯀꯣ ꯑꯗꯣ ꯀꯩꯗꯧ ꯍꯪꯒꯦ ꯀꯩꯅꯣ ꯍꯪꯉꯨꯅꯤ ꯏꯃꯥꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯇꯥꯟꯅꯩ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯣ ꯀꯃꯥꯏ ꯍꯥꯏꯅꯔꯒꯦ ꯏꯆꯟ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯗ ꯁꯦꯜꯒꯤ ꯁꯦꯜꯗꯣ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯏꯃꯥꯁꯨ ꯑꯩꯅ ꯄꯨꯊꯣꯛꯅꯕ ꯍꯥꯏꯔꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯨ ꯄꯨꯕꯨꯗꯤ ꯄꯨꯊꯣꯔꯛꯀꯅꯤ ꯑꯦ ꯀꯩꯒꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯨꯊꯣꯛꯇꯣꯏꯕ ꯌꯥꯔꯣꯏ ꯄꯨꯊꯣꯛꯄ ꯀꯩꯅꯣ ꯍꯩ ꯏꯆꯜꯒꯤꯕꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯇꯅ ꯀꯅꯥ ꯂꯥꯛꯇꯨꯅ ꯄꯨꯊꯣꯛꯇꯣꯏꯅꯣ ꯏꯆꯜ ꯃꯇꯣꯝꯇꯅꯤ ꯑꯗꯨꯃꯥꯏ ꯍꯥꯏꯗꯕ ꯌꯥꯕ꯭ꯔꯣ ꯊꯕꯛ ꯃꯅꯥꯛꯇ ꯌꯥꯎꯗꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯃꯁꯥꯅ ꯄꯨꯊꯣꯛꯆꯗꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯂꯩꯔꯤꯗꯨꯕꯣ ꯑꯉꯥꯡꯗꯤ ꯀꯩꯗꯧꯒꯦ ꯃꯁꯥꯅ ꯈꯔ ꯇꯥꯟꯖꯕꯗꯨꯅ ꯇꯥꯟꯁꯤꯟꯖꯁꯅꯨ ꯃꯈꯣꯏꯅ ꯇꯥꯟꯕ ꯁꯦꯜꯕꯨꯅ ꯇꯨꯡꯁꯤꯟꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯅꯪꯅ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯇꯥꯟꯕ ꯁꯦꯜꯕꯨꯅ ꯑꯍꯜꯅꯤ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯌꯥꯕ ꯋꯥꯅꯣ ꯍꯥꯏꯕ ꯏꯆꯜꯒꯤꯕꯨ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯝꯗꯨꯗ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯗꯅ ꯀꯅꯥꯅ ꯌꯦꯡꯅꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯃꯥꯅ ꯑꯗꯨꯝ ꯇꯧꯖꯁꯅꯤ ꯃꯈꯣꯏꯅꯤ ꯇꯥꯟꯅꯗꯅ ꯀꯩꯅꯣꯝꯇꯪ ꯍꯦꯛ ꯍꯥꯏꯅꯔꯒꯅ ꯃꯃꯥ ꯃꯆꯥ ꯑꯝꯇ ꯑꯣꯏꯔꯒ ꯖꯨꯖꯥ ꯑꯩꯕꯨꯅ ꯇꯣꯉꯥꯟꯅ ꯇꯥꯍꯟꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯨꯊꯣꯛ ꯍꯥꯏꯔꯤꯕꯅꯤꯅꯦ ꯌꯥꯔꯁꯤ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯏꯃꯥ ꯍꯣꯏ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯇꯨꯝꯅꯕ ꯇꯧꯔꯨ ꯊꯦꯡꯉꯤ ꯃꯈꯣꯏꯒꯤ ꯈꯛꯇꯅꯤ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯜꯂꯤꯗꯤ ꯑꯩꯒꯤꯗꯤ ꯅꯣꯡꯃꯇ ꯀꯔꯤꯝꯇ ꯈꯟꯕꯤꯕ ꯅꯠꯇꯦ ꯁꯥꯈꯤꯒꯤ ꯌꯨꯝꯗꯅꯤ ꯁꯥꯈꯤ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯅꯦꯝꯄꯣꯛꯀ ꯀꯟꯅ ꯂꯥꯎꯅꯔꯤ ꯁꯥꯈꯤꯅ ꯀꯩꯒꯤꯅꯣ ꯅꯊꯧ ꯂꯩꯇꯕꯗꯧꯅ ꯑꯩꯅ ꯈꯨꯝꯗ꯭ꯔꯕꯗꯨꯕꯨ ꯏꯃꯨꯡꯗ ꯂꯩꯕꯅꯤ ꯀꯥꯏꯅꯒ ꯃꯤꯗꯨꯗꯤ ꯍꯦꯛꯇ ꯇꯥꯛꯊꯣꯛꯏꯗꯨꯕ ꯂꯩꯌꯦꯕꯨ ꯂꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯪ ꯂꯣꯠꯅꯤꯗꯤ ꯍꯥꯏꯔꯝꯕ꯭ꯔꯣ ꯑꯗꯨꯅ ꯈꯪꯗꯗꯅ ꯍꯥꯏꯔꯤꯕ ꯅꯊꯧ ꯅꯠꯇꯦ ꯑꯩꯅ ꯂꯣꯠꯄ ꯂꯣꯠꯇꯕ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯒꯗꯕ ꯅꯠꯇꯦ ꯀꯧꯔꯛꯏꯗꯣ ꯑꯩꯉꯣꯟꯗꯅꯤ ꯅꯪꯅ ꯈꯨꯝꯕꯤꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯇꯥꯒꯦ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤꯗꯤ ꯅꯠꯇꯕꯅꯤꯅ ꯁꯨꯃꯥꯡꯁꯤꯗ ꯑꯩꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯗꯨꯅ ꯅꯪ ꯀꯧꯔꯒ ꯂꯩꯔꯤꯗꯨꯗ ꯑꯩ ꯀꯔꯤꯝꯇ ꯈꯨꯝꯗꯅ ꯂꯩꯒꯗ꯭ꯔꯅꯦꯍꯦ ꯑꯉꯥꯎꯕꯤ ꯉꯥꯎꯔꯤꯁꯤꯕꯨ ꯑꯩꯔꯣ ꯅꯠꯇ꯭ꯔꯒ ꯍꯅꯨꯕꯤ ꯅꯪꯂꯣ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯃꯤꯅ ꯊꯤꯅ ꯉꯥꯡꯕꯤꯔꯝꯃꯤꯗꯣ ꯊꯕꯛ ꯁꯨꯅꯤꯗꯤ ꯈꯪꯗꯦ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯆꯥꯔꯤꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯊꯧ ꯅꯠꯇꯦ ꯅꯉꯣꯟꯗꯒꯤ ꯂꯧꯕ꯭ꯔꯣ ꯍꯩ ꯋꯥꯔꯛꯇꯕꯤ ꯑꯩꯉꯣꯟꯗꯒꯤ ꯂꯧꯕ ꯅꯠꯇ꯭ꯔꯁꯨ ꯏꯀꯥꯏꯅꯦꯍꯦ ꯏꯆꯥ ꯏꯃꯧꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯔꯒꯅ ꯀꯥꯏꯗꯨꯅ ꯆꯠꯈ꯭ꯔꯣ ꯏꯀꯥꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯕꯤꯈ꯭ꯔꯣ ꯅꯪꯒꯤꯁꯦ ꯑꯩ ꯇꯥꯜꯂꯤꯕ ꯀꯥꯏꯗꯨꯔꯣ ꯍꯥ ꯌꯨꯝꯁꯤꯕꯨ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯅ ꯅꯪ ꯂꯨꯍꯣꯡꯕꯗ ꯎꯠꯂꯛꯄ꯭ꯔꯣ ꯁꯨꯅꯤꯡꯗꯕꯤꯁꯤꯗꯤ ꯑꯩꯉꯣꯟꯗꯕꯨꯗꯤ ꯍꯥꯏꯔꯤꯅꯦ ꯅꯪ ꯂꯨꯍꯣꯡꯕꯗ ꯎꯠꯂꯛꯄ ꯌꯨꯝꯂꯣꯗꯨꯗꯤ ꯀꯔꯤ ꯊꯣꯛꯑꯦꯅ ꯃꯄꯨꯒꯁꯨ ꯁꯥꯖꯅꯤꯡꯉꯤ ꯃꯥꯟꯕꯅ ꯃꯤꯅꯥꯏ ꯃꯥꯜꯂꯒ ꯍꯦ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕꯤ ꯀꯔꯤꯃꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯤ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯟꯗꯨꯅ ꯅꯪ ꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯂꯤꯕꯅꯣꯅꯦ ꯑꯩꯕꯣ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯅ ꯑꯩꯁꯦ ꯂꯧꯖꯕꯗꯤ ꯁꯤꯖꯔꯅꯤ ꯍꯥꯏꯗꯅ ꯂꯩꯕꯤꯔꯛꯄꯒꯤ ꯋꯥꯅꯤ ꯃꯥꯕꯨ ꯀꯔꯤꯗ ꯌꯦꯡꯂꯒ ꯑꯩꯅ ꯄꯥꯝꯕꯤꯗꯣꯏꯅꯣ ꯍꯣꯏꯅꯦꯍꯦ ꯍꯥꯏꯔꯝꯒꯅꯤ ꯅꯁꯛꯅ ꯇꯧꯅꯗꯤ ꯌꯥꯝ ꯍꯦꯜꯂꯕꯅꯤꯅ ꯍꯤꯡꯆꯥꯕꯤ ꯑꯊꯤꯕꯤ ꯃꯥꯟꯕꯤꯁꯤꯗꯤ ꯀꯔꯤ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯑꯊꯤꯕꯤ ꯃꯥꯜꯂꯦ ꯀꯥꯏꯅꯒ ꯐꯖꯔꯦꯍꯦ ꯅꯪꯗꯤ ꯌꯣꯡ ꯍꯅꯨꯕꯤ ꯃꯥꯟꯕꯤ ꯌꯣꯡ ꯍꯅꯨꯕꯤ ꯃꯥꯟꯕꯤ ꯑꯩꯅꯅꯤꯅꯦ ꯅꯪꯒꯤ ꯅꯨꯄꯥ ꯄꯣꯛꯂꯤꯕꯁꯦ ꯑꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯌꯣꯡꯅ ꯄꯣꯛꯀꯦꯔꯥ ꯍꯨꯏꯅ ꯄꯣꯛꯀꯦꯔꯥ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯩ ꯏꯇꯣꯝꯇꯒꯤ ꯅꯨꯄꯥ ꯑꯣ ꯑꯣꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯤꯁꯨꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯏꯆꯥ ꯑꯄꯪꯕꯗꯨ ꯐꯥꯕꯤꯔꯕꯅꯤꯅ ꯅꯇꯣꯝꯇꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯕꯅꯤꯅꯦ ꯀꯔꯤ ꯑꯩꯕꯨ ꯃꯤꯁꯨꯝ ꯂꯩꯋꯥ ꯇꯧꯏ ꯀꯥꯏꯅꯒ ꯍꯦ ꯍꯅꯨꯕꯤ ꯅꯪ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯄ ꯉꯝꯕ꯭ꯔꯣ ꯈꯨꯗꯝ ꯆꯥꯡꯗꯝ ꯍꯥꯏꯕꯕꯨ ꯃꯃꯥ ꯃꯆꯥ ꯀꯥꯏꯅꯍꯟꯕ ꯊꯥꯗꯠꯄ ꯂꯥꯞꯊꯣꯛꯅꯍꯟꯕ ꯉꯝꯂꯤꯕꯁꯤꯅꯤ ꯇꯧ ꯉꯝꯃꯤ ꯅꯪꯅ ꯁꯤꯟꯕꯗꯒꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯇꯥꯔꯦꯗꯅ ꯅꯣꯡꯃꯁꯨ ꯉꯥꯟꯕꯤꯒꯤ ꯌꯨꯝꯗ ꯊꯕꯥ ꯀꯧꯕꯤ ꯃꯧ ꯑꯃ ꯂꯥꯛꯂꯝꯃꯤ ꯊꯕꯥꯁꯨ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕ ꯌꯥꯝꯅ ꯄꯥꯝꯕꯤ ꯃꯧ ꯑꯃꯅꯤ ꯑꯣ ꯀꯅꯥ ꯂꯩꯒꯦ ꯏꯆꯦ ꯂꯩꯃ ꯍꯣꯏ ꯏꯆꯦ ꯂꯩꯇꯕ ꯖꯥꯠꯅꯤ ꯁꯤꯕꯨ ꯂꯩꯇꯤꯌꯦ ꯀꯩ ꯍꯥꯏꯒꯦ ꯍꯩꯃ ꯂꯩꯇꯤꯌꯦ ꯑꯩꯅꯗꯤ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯒꯦꯅ ꯍꯪꯒꯦꯅ ꯂꯥꯛꯑꯝꯃꯤꯅꯤꯅꯦ ꯑꯋꯥꯠ ꯑꯄꯥꯕꯨꯗꯤ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏꯗ ꯑꯗꯨꯗ ꯁꯨꯝ ꯀꯩꯅꯣꯝꯇꯗꯤ ꯂꯩꯅꯤꯡꯕ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯐꯅꯦꯛ 7-9 ꯈꯛ ꯇꯥꯔꯒ ꯂꯩꯍꯧꯕꯅꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯝꯇꯕꯨ ꯂꯩꯇꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯩꯗꯧꯔꯤꯕ
luhongbudi thamukta ngaisilla amani ngairabani karam kandabu leidoino khangdeda mama masa yam tanabani ekhoidi kemta khangjadi khoino aisibo akhoina siliba natro nate ekhoini yausari sina sel puthom daida khakta sinbanane mama masana adubudi nakhoina janupi sisu sel yam pairamgani adu noiramni pairamni adubu siki adi nomuta puthorapun nate mabungda nomagi suraga sabasida loine tamsilabani dana adudi moi supati dana karigino ne dumai toriduba mama se yam pataba misang mikhai yam naiba adubudi ne nakhoina ma se khoidi thaina dagi leimina na khangi mi sisina baka se hai khraba khonjel ga sina ne tongta sanara dana adudi hauji sudumni da mawai khoi se minai dongani mana khali basi ekhoidi ne imo ga se no sikre nahan da susana sabiruri bani isani ngol da gena lunani ekhoina tawri basi idumcha adugumba do ekhoi irai baksida di tamlam jahaiduni chaga di marak ta thongmi dro masana pida ka se thabak manam da suhan da bani da thaina da ge hauna kai ni thongduino minai ei leiraga masana pina thabak manam da suda badi nok tu na yenglaga leini aina kari kumbam ta tawjaga na ngang du yingai laga leini hoi bema kanaroi tonga no koksa na bato idumcha na hai base insin bagi wadi na teko adubunya tonga na koksa ro kaidongni nasana na sabu sumwahan na leiraga khallabani aida nahan aduda matang mi isa sa ta tu leiraba tanja hek sabaga koksa thoku kaidongni wana bani imosidi hanubi kon dun leibasi nungai ba thabak su na te do ngan bi sak thongli tanja aduda manem leiba sanglak tuna mamauda luhongbagi wa haudurak labi ngan biya nasana pise leiba yaba khradi leir awat apa kari hauki sige do amukta tanasi tokoina phani khanbado adum tau kaino tanaba yaba tanaba loiraga ekhoidaga mu afaba sabirano mawa nangi wangang sangang sibu karino ne yamna ka heli ko nang kai ka henbado aina isibu sumdra namana sa loina tanadan loire adu gausik tada aingon hangai sibu afaba sariba natro nangni nongmata nasan sima luhongani tawri basya kai tawi hangkrabro ha hangkrabro aduk yamna khanga ningdaba na khoida aina saglantuna hanggadaba nati khanghaningdaba haibu karino ne nang si atopa nati yumsigi mini ikhoina nangona khanghaningdaba karibu leidorino aduna natsinda phazanmagi wani dana nabukningda khalibado loina uba ngamba mini aisi yamna khangle dai bema nang mangai re khang hainiba hoi sel puthu am dai dani ekhoina puthu haiba kaino ma taram dai dana namana cha juza ima isa juza tawbada nangna panagadaba nati aduga ne sel puthok pa haibadudi mabunga moina masagi tawkham thokpado taw haibani kaigi tawkham thokpa haujikti ekhoi yum pale isa leire aduna isa isugi tungsinba matam oire nakoi mayamgi hotna do leiba ngamjri imungi thabang manan ta yaudana sel talibani do haidana tanu leiri do ekhoi de sumaina sayet anabra karigi sayet naba ngarang na hana lakpi nangnasu ekhoi gi mungsia matak makha ongi khanganu ngarang na lak poigera na hana lak poigera yumsi gi yumuri bi oirabani haujikti aduna aina tawning ba tawbada kanang anan thingba yara tawnga bi migi mung thugai bi nangna ingna sikna nungsina na leizaram base thugai raga masina phangliba nangi kana basi kari namana za oirasu haujikti na sa nupa do aigi aduna yasinargumsi magi ngamna ba hingnarasi dubi kaino nang ngasai tingangi ha ai ngasai tingi tagin tam nang yam het kai gi hen mano yumsida aina minai do na thabak sure nasana bisina sil talibani haidana thabak manam na siyauti adudi masagi to kom thokbase masana puthok sagadaba natro taningdi angang sida nangna to yam yeng sili du kari gi ma se ai gi sel nang so ai gi mayu de lep khen khan ai sin nang ni dupi nang na long do na yumsi lai diba nang na to ta ke pang pang dong to ba ya bro nang su sil do lai na thadarak kun nati na panggal puthok to na ana taliba ai na du ba oi na poklam mana ai na wana sil tan adubu du pa mo oi na poklabadi imung sida aigi tawkham thokpa khudingmak aina loina tawgan numidang ado thengjilak isal mangol da phamduna lei masu masagi manakta thoklaktun hanglaklam bema hausi phok tumdradi kaido tumma yadrabra nangmo matam si thenglene ma sum hangsik ngak lang tuna phamlamman ima su tumma yadrabra kaisu tawdeda ado imana nangi ni haidana tamliba singsi nangi kari awatba leirigene ima nasa pendaba kaisu leitrena imana piniba kharasina atum yare nabunga muktang wari sanagi khanbani ma sunya
ꯊꯕꯛ ꯃꯐꯝꯗ ꯀꯨꯏꯅ ꯂꯩꯕꯁꯤꯗ ꯋꯥ ꯑꯝꯇ ꯍꯦꯛ ꯈꯟꯅꯕ ꯌꯥꯗꯦ ꯏꯃꯥꯅ ꯉꯝꯖꯕ ꯈꯔ ꯄꯤꯕꯤꯔꯤꯕꯁꯤꯅ ꯅꯁꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯖꯔꯦ ꯀꯅꯥꯗꯒꯤꯁꯨ ꯀꯔꯤꯁꯨ ꯂꯧꯗꯨꯅ ꯑꯩꯒꯤ ꯑꯋꯥꯠꯄ ꯃꯦꯟꯕꯤꯔꯅꯨ ꯑꯩ ꯀꯔꯤꯁꯨ ꯄꯨꯗꯅ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯅꯅꯝꯃ ꯑꯉꯥꯎꯕꯤꯁꯤꯅ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯏꯆꯥꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤꯗꯃꯛ ꯏꯃꯨꯡꯁꯤꯗ ꯇꯥꯁꯧ ꯏꯅꯝꯃ ꯏꯃꯥꯅ ꯈꯠꯅꯕꯗꯨꯁꯨ ꯇꯧꯕꯤꯔꯅꯨ ꯑꯩ ꯀꯅꯥꯗꯁꯨ ꯑꯔꯧꯕ ꯂꯩꯖꯗꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯨꯍꯣꯡꯕ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯁꯤ ꯑꯗꯨꯝꯅ ꯅꯪꯅ ꯀꯞꯄꯗꯣ ꯇꯧꯒꯅꯨ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯑꯩꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤ ꯈꯟꯕꯗ ꯃꯇꯝ ꯑꯁꯦ ꯊꯥꯎꯍꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨꯝꯅꯁꯨ ꯈꯟꯒꯅꯨꯗ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯏꯃꯥ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯦ 이마기 이자는 빠오이나 복잡해고 무지수가 이마기 나도 막래차게 이마기 빼봐 니걸 바복도 복르바나 거의 너감다기 뺏기게기 지혜는 좋은 산자락만 파면 씹어 타독남도나 저는 sad게도리 칼로보다 이마 아이도 범칸드레 누비 하이브시디 시각은 이마수 나복 나부 타독남도나 락리브시디 ꯀꯔꯤꯁꯨ ꯈꯟ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥꯍꯩꯒꯤ ꯍꯌꯦꯡ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯝꯗ ꯅꯅꯦꯝ ꯅꯀꯨꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯃꯠꯇ ꯅꯪ ꯇꯧꯕ ꯌꯥꯗꯦꯀꯣ ꯃꯈꯣꯏꯕꯨꯁꯨ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯃꯥ ꯄꯥꯕꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤꯀꯣ ꯏꯃꯥ ꯑꯩꯗꯤ ꯑꯗꯨꯝꯅ ꯇꯧꯔꯦ ꯑꯗꯣ ꯏꯃꯥ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ ꯏꯅꯝꯃꯒꯤ ꯃꯑꯣꯡ ꯑꯁꯤꯒ ꯑꯩ ꯂꯩꯇ꯭ꯔꯒ ꯏꯃꯥꯗ ꯂꯩꯍꯧꯒꯗꯧ ꯃꯑꯣꯡꯗꯣ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯥꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ꯭ꯔꯅꯦ ꯏꯆꯥ ꯇꯣꯝꯕꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯤ ꯅꯪꯅ ꯀꯩꯁꯨ ꯋꯥꯒꯅꯨ ꯅꯪꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯑꯍꯜ ꯂꯃꯟꯒꯤ ꯌꯥꯅꯕ ꯆꯠꯇꯨꯅ ꯂꯩꯔꯨꯁꯣ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯤ ꯑꯆꯧꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯅ ꯊꯝꯂꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯀꯟꯅ ꯊꯤꯔꯤ ꯇꯥꯕ꯭ꯔꯣ ꯉꯟꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯔꯝꯃꯣꯏ ꯉꯟꯕꯤ ꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯀꯩꯅꯣ ꯑꯗꯨꯝ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ ꯑꯩꯅ ꯅꯍꯥꯟ ꯁꯤꯗ ꯁꯦꯜ ꯊꯝꯂꯝꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯪ ꯂꯧꯁꯤꯟꯕ꯭ꯔꯣ ꯂꯧꯁꯤꯜꯂꯤ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕꯁꯤ ꯄꯤꯔꯛꯑꯣ ꯀꯗꯥꯏꯗ ꯄꯤꯔꯛꯑꯣ ꯍꯧꯖꯤꯛ ꯄꯨꯔꯗꯕꯅꯤ ꯄꯤꯔꯨꯔꯗꯕꯅꯤ ꯀꯥꯏꯗ ꯄꯤꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯥꯒꯤ ꯎꯄꯨ ꯀꯥꯡꯊꯣꯟ ꯆꯟꯕꯗ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯁꯦꯜꯗꯨ ꯉꯥꯏꯔꯒ ꯂꯩꯔꯝ ꯄꯨꯊꯣꯔꯛꯑꯣ ꯊꯦꯡꯈ꯭ꯔꯗꯤ ꯁꯦꯜꯗꯨꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯀꯔꯤ ꯅꯪꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦꯕ ꯀꯔꯟꯒꯥꯡ ꯄꯨꯊꯣꯔꯛꯑꯣ ꯆꯠꯂꯣ ꯊꯦꯡꯉꯦ ꯃꯤ ꯉꯥꯏꯔꯝꯃꯅꯤ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯒ ꯀꯥꯏꯗꯒꯤ ꯑꯃꯨꯛ ꯄꯨꯊꯣꯔꯛꯇꯣꯏꯅꯣ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯅꯍꯥꯟ ꯌꯨꯝꯒꯤ ꯏꯃꯥ ꯂꯥꯛꯑꯝꯕꯗꯨꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯈꯔ ꯑꯃꯅ ꯑꯆꯤꯟꯕ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯦ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ ꯌꯥꯝ ꯊꯨꯅ ꯁꯦꯜꯗꯨ ꯄꯨꯊꯣꯔꯛꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯕꯁꯤꯃ ꯅꯪ ꯈꯪꯖꯧꯀꯣ ꯀꯩꯒꯤ ꯄꯨꯊꯣꯛꯇꯣꯏꯅꯣ ꯍꯥ ꯑꯩꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯥꯜꯂꯛꯄ ꯁꯦꯜꯗꯣ ꯑꯩꯅ ꯑꯝꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯥꯟꯖꯥꯗꯨꯒꯤ ꯋꯥ ꯅꯍꯥꯟꯈꯩ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨ ꯑꯩꯅ ꯅꯣꯡꯃꯇ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯕꯒꯤꯅꯤ ꯍꯧꯖꯤꯛꯁꯨ ꯁꯤꯖꯤꯟꯅꯔꯤꯁꯦ ꯅꯪꯒꯤꯁꯦ ꯑꯩꯅ ꯏꯆꯟꯅꯨꯄꯤꯒꯤ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯇꯧꯒꯦꯅ ꯇꯧꯔꯤꯕꯅꯤꯅꯦ ꯍꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯣ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯏꯁꯥꯒꯤ ꯇꯨꯡꯁꯤꯟꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤ ꯅꯨꯄꯤ ꯑꯩꯒ ꯐꯖꯅ ꯍꯤꯡꯃꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩ ꯅꯪ ꯑꯩꯉꯣꯟꯗ ꯁꯦꯜꯗꯨ ꯁꯤꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯁꯤꯗꯒꯤ ꯀꯌꯥꯝ ꯍꯦꯟꯅ ꯐꯖꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯇꯥꯟꯗꯨꯅ ꯐꯪꯕ ꯌꯥꯕ ꯁꯦꯜ ꯈꯔꯗꯨꯒꯤꯅꯤꯅꯦ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯀꯩꯒꯤ ꯑꯩꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯣꯏꯅꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯋꯥꯅꯕ ꯁꯤꯟꯕꯗ ꯑꯩꯅ ꯌꯥꯗꯕꯁꯤꯔꯣ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤ ꯋꯥꯅꯕ ꯁꯤꯟꯕꯅꯣ ꯍꯥ ꯏꯆꯜꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯐꯔꯦ ꯅꯪ ꯂꯨꯍꯣꯡꯕꯁꯦ ꯂꯣꯏꯅ ꯂꯣꯏꯈꯤꯁꯅꯨ ꯑꯆꯧꯕ ꯃꯆꯜ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜꯗꯨ ꯃꯤꯉꯣꯟꯗꯒꯤ ꯄꯨꯗꯨꯅ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯈꯤꯔꯝꯃꯤ ꯑꯌꯨꯛ ꯑꯃꯅꯤ ꯍꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯍꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝ ꯀꯩꯅꯣ ꯉꯥꯛꯇ ꯇꯨꯝꯕꯁꯤꯗ ꯑꯇꯧꯅ ꯌꯦꯠꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩ ꯆꯠꯂꯣ ꯅꯪ ꯇꯄꯥꯝ ꯆꯠ ꯌꯨꯝꯁꯤꯗ ꯅꯪ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯏ ꯆꯠꯂꯣ ꯀꯩ ꯃꯔꯝꯒꯤ ꯑꯩꯗꯤ ꯏꯄꯥꯝ ꯆꯠꯇꯣꯏꯕ ꯑꯩꯅ ꯆꯠꯂꯣꯅꯤ ꯆꯠ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯦ ꯇꯁꯥꯒꯤ ꯑꯁꯣꯏꯕ ꯅꯁꯥꯅ ꯈꯪꯖꯧ ꯃꯗꯨ ꯑꯩꯅꯕꯨ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯄꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯗꯤ ꯑꯁꯣꯏꯕ ꯀꯩꯁꯨ ꯇꯧꯈꯤꯗꯦ ꯑꯩꯁꯤ ꯃꯤꯅꯤ ꯅꯪꯅ ꯆꯠꯍꯟꯅꯤꯡꯂꯒꯅ ꯆꯠꯍꯟꯕ ꯂꯧꯅꯤꯡꯂꯒꯅ ꯂꯧꯕ ꯍꯦꯛꯇ ꯌꯥꯕ ꯃꯤ ꯑꯣꯏꯔꯁꯨ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯪꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯏꯃꯨꯡꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯅꯤ ꯍꯥꯏꯅ ꯂꯥꯛꯇꯅ ꯅꯪꯅ ꯏꯃꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯌꯦꯛꯅꯕꯒꯨꯝ ꯈꯟ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕ ꯑꯩ ꯉꯝꯂꯣꯏ ꯏꯁ ꯆꯠꯈꯤꯒꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯂꯩꯕꯤꯒꯗꯕ ꯅꯠꯇꯦ ꯏꯅꯤꯡ ꯇꯝꯅ ꯍꯤꯡꯖꯔꯨꯒꯦ ꯃꯈꯣꯏꯕꯨ ꯃꯃꯤꯠ ꯇꯥꯡꯕ꯭ꯔꯣ
ꯃꯈꯨꯠ ꯇꯦꯛꯄ꯭ꯔꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯣꯠꯅꯗꯨꯅ ꯂꯩꯕ ꯉꯝꯕ꯭ꯔꯕ ꯑꯩꯗꯤ ꯍꯣꯠꯅꯈꯤꯗꯧ ꯑꯗꯨꯅꯕꯨ ꯉꯝꯂꯣꯏꯗꯕ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯗꯤ ꯀꯩ ꯀꯥꯏꯒꯦ ꯆꯠꯈꯤꯒꯦ ꯑꯩꯅ ꯍꯦꯟꯅ ꯅꯪꯒꯤ ꯅꯌꯨꯝꯁꯤ ꯂꯩꯖꯅꯤꯡꯗꯦ ꯅꯃꯥ ꯅꯆꯤꯟ ꯅꯅꯥꯎ ꯈꯛ ꯅꯨꯡꯁꯤꯕ ꯅꯪꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯇꯨ ꯊꯤꯗꯅꯅꯦ ꯃꯈꯣꯏꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯅꯪ ꯂꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯪ ꯈꯛꯀꯤ ꯑꯣꯏꯅ ꯍꯤꯡꯉꯨ ꯍꯥꯏꯔꯣ ꯅꯪꯒꯤ ꯅꯔꯝꯆꯠꯇꯣ ꯑꯇꯣꯞꯄ ꯑꯟꯙꯥ ꯃꯣꯔꯥ ꯈꯔꯗꯗꯤ ꯌꯥꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯔꯣꯏ ꯃꯗꯨꯃ ꯅꯪ ꯈꯛ ꯆꯠꯈꯤꯒꯦ ꯂꯩꯅꯤꯡꯗꯤꯌꯦ ꯑꯩꯅꯦ ꯅꯪꯒꯤ ꯅꯌꯨꯝꯁꯤꯗ ꯆꯠꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯈꯣꯡꯒꯨꯜ ꯇꯥꯔꯛꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯁꯨꯝꯅ ꯉꯥꯟꯕꯤꯗꯨ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ ꯉꯥꯟꯕꯤꯅ ꯃꯄꯥꯝꯗ ꯂꯩꯔꯛꯂꯤꯕꯁꯤ ꯊꯥ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯇꯕꯗꯨꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯂꯇꯥꯅ ꯉꯥꯟꯕꯤꯌꯥ ꯅꯅꯝꯃꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯨ ꯅꯪꯅ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯐꯝꯁꯤ ꯂꯩꯈꯤꯗꯣꯏꯅꯣ ꯀꯧꯕꯗꯤ ꯂꯥꯛꯇꯅ ꯀꯔꯝꯅ ꯆꯠꯀꯅꯤ ꯅꯪꯁꯤ ꯌꯥꯝꯅ ꯄꯪꯕ ꯃꯤꯅ ꯏꯟꯁꯤꯟꯕ ꯌꯥꯝꯅ ꯂꯧꯕ ꯑꯗꯨꯅꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯤ ꯃꯥꯅꯤ ꯑꯩꯅ ꯄꯪꯂꯨꯕꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯕꯨ ꯅꯨꯡꯉꯥꯏꯔꯤ ꯃꯧ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯕꯦꯝꯃ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯕꯨ ꯍꯦꯛ ꯄꯥꯜꯂꯕꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦ ꯃꯥ ꯑꯩ ꯈꯜꯍꯧꯗ꯭ꯔꯤ ꯅꯆꯥꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯐꯕꯇ ꯀꯔꯤꯁꯨ ꯈꯜꯍꯧꯗ꯭ꯔꯤ ꯏꯃꯥ ꯐꯔꯦꯁꯦ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯍꯥꯏꯕꯗꯣ ꯅꯄꯥꯒ ꯑꯃꯨꯛꯇ ꯈꯟꯅꯈꯤꯁꯤ ꯅꯪꯁꯨ ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯨꯔꯣ ꯑꯗꯨꯝꯅ ꯁꯨꯝ ꯎꯪꯗꯨꯅ ꯂꯩꯔꯅꯣ ꯅꯅꯝꯃꯁꯤꯡꯅ ꯑꯃꯨꯛ ꯉꯥꯡꯕꯗꯣ ꯏꯃꯥ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯏꯃꯥ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯉꯦ ꯍꯥꯏꯕꯗꯨꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯐꯠꯈꯤꯗꯕꯗ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯉꯥꯡꯕ ꯁꯛꯄ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯐꯪꯂꯦ ꯑꯁꯨꯝꯅ ꯉꯥꯟꯕꯤ ꯃꯤꯋꯥ ꯂꯧꯔꯨꯕꯗꯒꯤ ꯃꯄꯥꯝꯗ ꯃꯩꯁꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ